Hello mayam, ngasisu Galaxy Story Times na yamna nungairaba movie amagi explain puduna laksari. Hairiba movie asigi maming Outside. Film asi Philippines ki horror movie ni. Aduga loina na film asida family amagi head department haibadi paisa tanduna family bu kamdauna nungaina amadi yaipana ana yauduna punsi nuksangna lainabagi damakta honaba matamda yum amabu koliba mapa oiraba ahalsingna macha masu amadi nupi angangi damakta kayagi matik achoba thodang lobage habasi film asida ulli mayam film asi yengminaraba matungda hairiba movie asigi nungaiba mahau asi khangminarasi adudi mayam matam yamna manghandabida movie asomda mai onsalasi film asigi horokpa sinda Francis amade mahaki loinabi Iris ka loinana makoi khungang ama tamna laklami makoina lakliba gari eduda Josio amade Locus kauba mahaki Francis ki masa ani dusu yauraga makoigi khungang habadi Francis ki khungang tamna laklami aduga loinana Francis amade makoigi family na tongduna lakliba gari edu ina pungtei terami maramdi Francis ki leibak asi zombie hairiba virus asina Santokduna laibak aduda leriba miyoi kyagi punsi edu pikhamnakhibaga loinana Francis na mahaki nupi angangsing adu mahaki farm house tana puraklaga mafam aduda safe oirani amadi family bu virus adudagi ngakthokpa ngamgani khanduna mahakna makoigi khungang tamna laklaga mahaki farm house aduda family bu safety oina thamba ngamnabagi damak mafam adu tana laklamibani asumna Francis amadi mahaki family na mahaki mapabung na senaduna leiriba farm house adu yauraba matungda Francis na farm house adu thong hangtoktuna mafam aduda leiriba mahaki bababu kauduna karaida leiribano haina ko hithirami Francis na yamna kanna mapabung bu kauduna mahapu karaida leiribano haina thirabasu mapabung na pakhum amata piraktabaduda Francis adu mabung ningda kariguma chingnaba khara phawrami madudagi Francis na mahaki mapabung na leiriba ka adu tamna changsalaglaga mapabung adu karaida leiribano haina yenglami adubu Francis na mapabungi ka da changluba matamdadi mahaki mapabung adu phamungda masa mathanda nomoi kapsanjaduna suicide tawbagi phibam adu Francis na urami na Francis ki mapabung na phamung aduda mathanda suicide tawduna sirambagi mowong mato aduda Francis adu mathwai nungaitana yamna kapsarami aduga loinana Francis na su gyan taraklami madudi mahaki mapabung asi zombie hairiba virus asina infected oikibadagi mahak masana masa haji kanjaba ngamlaroi khanjaduna mahaki family da pau piruduna kaidawrudagi khalakpadagi mahak masa mathanta suicide tawduna sijabani haibasi Francis na gyan taraklami madudagi Francis na mahaki mapabung na makhutta paiduna leramliba nongmai adu mahakna loktoklami amadi mahaki mapabunggi makhutta siriba khudang gari adusu Francis na loktoklaga mangonda sijanjarami asumna Francis na mahaki mapabungna leiriba ka adudagi tholaklaga mapanda ngaihakta wakhan khanthaduna leiroi amadi mahakna khangning ningsingai madudi mahaki mamasu mafam asida pabungga leminaramdribasi kari maramgino haina mahakna mapanda thoktuna mama adu karaida leiribano haina thirami matang aduda ikhang khangaudana Francis ki mama adusu virus aduna infected oiduna masa tangkha ema yaudana haibadi sibamakti sidragasu mahaki mama adu hingna leirami amadi mahaki mama adu virus aduna infected oikiba maramna mahaki macha nupa Francis ta attack tawnabagi daman chensellalami mahaki mamagi tamthiraba saktam aduna mangonda attack tawraklani haibagi wakhalon adu khangba maramna Francis na mahaki mapabungna suicide tawduna sikibida sijanaramba nongmai aduna mahaki mama adubu mathwai nungaita kaptuna hatoklami asum tawna Francis na mahaki parents sing adu hatkraba matungda Francis na wakhan gyan taraklami madudi mahaki ima pabungna makhoigi damakta semduna leiriba farm house asigi khungang asidasu hairiba virus asina attack tawbadagi mafam asigi mi ayamba asi loina sikraba oireko haiba asi Francis na gyan taraklami madugi matungda Francis na
mahaki pabung amadi imagi asiba hakchang adu makhoi chugi farm aduda kom chauna tawthoktuna mahaki parents ki asiba hakchang adu phumjalami aduga Francis na mafam adudagi khara laithorraga karigumba khara khudong chaba phangadra haibagi wakholon khantaraba matungda mahakna mafam aduda mo halaktuna mahaki nupi angang singda asumna haireklami madudi aikhoina sahar tamna amu hallabadi aikhoida khudong chadaba phibam kaya ama mayoknaba yai maram asina hairiba aikhoina leiba mafam asina khwaidagi safe oiba amadi aikhoina chana thangnabagi polam kaya amasu mafam asidagi soidana phangani haina mahaki family aduda Francis na hairami madudagi Francis amadi mahaki family adu mafam aduda leirami adumoinamak Francis amadi mahaki nupi adu leiminai haibagi wakhalon khatani mabukningda karigumba nungainadaba wakhan khara leiba maramna makoi adu yamna nungaitana amana amada onsanaraga wari sabagi khudongchaba adu leiramde Francis amadi mahaki nupina nungainadabagi achoba maram ama asi matang asida aina pandragasu film asi yengnaba matungda aikhoina soidana khanglakhigani aduna film asi makhatana yengminasi madugi matung tarakpada Francis amadi mahaki family na chananaba posak amadi thaknanaba ising karaida leibage haina kuyeng jenglanglami adumoinamak Francis na khangi madudi makhoigina mafam asida leiraga thaknaba isingi damaktadi karisu waningai oide maramdi makhoina leiriba mafam aduda borewell haibadi ising chingkhanabagi pam amasu manaktuda leiba maramna isingdi yamna asengwa ising thakpa phangani haina khangami matang aduda ikhang khangaudana Francis ki masanupa Joshua na Francis ta asumna haireklami madudi papa aikhoigi ben house da chalusi mafam aduda chatlaga karigumba aikhoida kanaba amadi chana thangnaba polam kharada su phangba yaina hairami asigumlaba Francis ki masanupa heisinglaba wakhalon aduda Francis na yaningduna makhoigi ben house tamna chatpa adu Francis na yarami madudagi mapa macha ben house tamna chalami aduga makhoina ben house tamna changlaba matungda Francis na makhoigi caretaker adu maming kauduna karaida leiribano haina koikau koromi adumoina Francis ki ben house ta caretaker roina leiriba nupa adusu virus aduna infected oiba maramdagi mahak masana masasi kanjaba ngamlaroi khangbadagi mahak mafam aduda thauri yanduna sijarami mahakna thauri yanduna leiramiba saktam adu ubada Francis ki machanupa adu yamna kirami mafam adudagi thokhinaba Francis ta haijarami Francis amadi machanupa Joshua na makhoigi caretaker na thauri yanduna siriba mafam adugi nakanduda jembon aduda jen kharasu leiba adu makhoina urami hairiba jen sing adu lokthonabagi damakta Francis na machanupa Joshua da nakanda yanduna leiriba so adu lauro na hairami adumoinamak Francis ki machanupa Joshua adu yamna ki khanganba amadi mafam aduda changba ngamdabagi mong mato aduda Francis na Joshua da sumna haireklami ichanupa nahakna asumna tawrabadi aikhoina mafam asida leiba asi yamna khudong chararoi aduna nahaki ganu ipana hairibase yaw nahaki thauna ipana hapkani hairaga machanupa Joshua da so du lawrona hairami madudagi machanupa Joshua adu akibaga loinana so du lawba changlami mahaki kibagi mong mato aduga chanana pen house adubu senariba caretaker adugi asi bhakchang adu mathaktagi thauri tatlaga taraklaga Joshua da nanjalami madudagi Joshua na kanna laurami amadi mapa Francis na changkhilaktuna machanupa bu chingkhatpirami madugi matungda Francis amadi machanupa Joshua na ben house adudagi tholaklaga makhoigi ngasai borewell leiriba henpa madugi manakta chatlaga makhut masa adu amot akai sing adu chamthokjarami madudagi Francis ki nupi Ares na machanupa Joshua na makhut chamduna leiriba adu kari tawrure haina hanglami Francis na sumna pakhom pirami madudi ngasai khona ben house ta chana thaknaba kari phangba yabage haina thiba changluba matamda phatta hauti kaya ma paklakpa maramna henpa masida makhut masa chamthoktuna tawribani haina Francis na khumlami Francis ki pakhum aduda mahaki nupi Ares na machanupa da asigumba thodok sing asi tawhanganu mahak sumaina tawba si ai nungaite haina Francis ki nupi Ares na mahaki nupa da hairami
ꯃꯗꯨꯗꯒꯤ ꯐ꯭ꯔꯥꯟꯁꯤꯁꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯃꯗꯨꯗꯤ ꯑꯦꯔꯤꯁ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯅ ꯂꯩꯒꯦ ꯑꯃꯗꯤ ꯏꯁꯥ ꯐꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯁꯨ ꯐꯪꯒꯦ ꯈꯜꯂꯒ ꯂꯩꯒꯦ ꯈꯜꯂꯕꯗꯤ ꯑꯩꯈꯣꯏ ꯍꯤꯔꯝ ꯄꯨꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯐꯦꯁ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯍꯥꯏꯅ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯦꯔꯤꯁꯇ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯂꯣꯀꯁꯀꯤꯗꯃꯛꯇ ꯆꯨꯁꯥꯡ ꯑꯃ ꯄꯨꯔꯛꯂꯒ ꯂꯣꯀꯁꯇ ꯄꯤꯖꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯣꯀꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯂꯣꯀꯁ ꯅꯍꯥꯛ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯆꯨ ꯑꯁꯤ ꯆꯥꯔꯒ ꯅꯍꯥꯛ ꯌꯥꯝꯅ ꯄꯥꯝꯂꯛꯀꯅꯤ ꯑꯃꯗꯤ ꯆꯨ ꯑꯁꯤ ꯌꯥꯝꯅ ꯍꯥꯎꯕ ꯅꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤꯅ ꯍꯥꯏꯔꯝꯃꯤ ꯃꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯣꯀꯁꯅ ꯆꯨ ꯑꯗꯨ ꯁꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯕꯥ ꯆꯨ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯜꯂꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯂꯣꯀꯁꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯃꯄꯥꯕꯨꯡ ꯐ꯭ꯔꯥꯟꯁꯤꯁꯅ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯆꯥꯔꯒ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯅꯕꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯒꯗꯧꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯁꯤꯟ ꯃꯇꯦꯛ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯐ꯭ꯔꯥꯟꯁꯤꯁꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯂꯣꯀꯁꯅ ꯍꯦꯟꯅ ꯐ꯭ꯔꯥꯟꯁꯤꯁꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯥꯔꯊ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯑꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯑꯦꯔꯤꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯐ꯭ꯔꯥꯟꯁꯤꯁꯀ ꯂꯣꯏꯅꯅ ꯕꯦꯁꯃꯦꯟ ꯔꯨꯝꯗ ꯆꯠꯂꯝꯃꯤ ꯃꯈꯣꯏꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯕꯦꯁꯃꯦꯟꯒꯤ ꯔꯨꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯐ꯭ꯔꯥꯟꯁꯤꯁ ꯑꯗꯨ ꯃꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄꯒ ꯐ꯭ꯔꯥꯟꯁꯤꯁ ꯑꯗꯨ ꯃꯔꯥꯏꯕꯛ ꯑꯃꯗꯤ ꯃꯁꯥꯗꯒꯤ ꯍꯨꯃꯥꯡ ꯌꯥꯝꯅ ꯆꯦꯟꯊꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯔꯨꯝ ꯑꯁꯤꯗ ꯐ꯭ꯔꯥꯟꯁꯤꯁꯀꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯐꯨꯕ ꯆꯩꯕ ꯑꯃꯗꯤ ꯇꯣꯔꯆꯔ ꯀꯌꯥ ꯑꯃ ꯇꯧꯈꯤꯕ ꯃꯔꯝꯅ ꯔꯨꯝ ꯑꯁꯤꯗ ꯆꯪꯉꯛꯄꯗ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯕ ꯑꯃꯗꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯐꯨꯕ ꯆꯩꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯍꯥꯛꯀꯤ ꯅꯤꯡꯉꯥꯏ ꯑꯃꯗꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯥꯏꯗꯤꯌꯥ ꯂꯧꯁꯤꯡ ꯄꯤꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯔꯨꯝ ꯑꯁꯤꯗ ꯂꯣꯛ ꯇꯧꯗꯨꯅ ꯂꯥꯛꯅꯕꯒꯤ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯈꯤꯕ ꯃꯔꯝꯅ ꯐ꯭ꯔꯥꯟꯁꯤꯁꯅ ꯔꯨꯝ ꯑꯁꯤꯗ ꯆꯪꯉꯛꯄꯗ ꯃꯁꯥꯗ ꯇꯦꯟꯁꯟ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨ ꯐꯥꯎꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯐ꯭ꯔꯥꯟꯁꯤꯁ ꯑꯦꯔꯤꯁ ꯖꯣꯁꯨꯋꯥ ꯑꯃꯗꯤ ꯂꯣꯀꯁ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯃꯔꯤ ꯗꯤꯅꯔ ꯇꯧꯅꯕꯒꯤꯗꯃꯛ ꯐꯝꯊꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯖꯣꯁꯨꯋꯥꯅ ꯔꯦꯗꯤꯑꯣ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯔꯦꯗꯤꯑꯣ ꯑꯗꯨ ꯖꯣꯁꯨꯋꯥꯅ ꯑꯁꯨꯝ ꯄꯥꯏꯔꯒ ꯌꯦꯡꯗꯨꯅ ꯔꯦꯗꯤꯑꯣꯗꯨ ꯊꯥꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯖꯣꯁꯨꯋꯥꯒꯤ ꯃꯄꯥꯕꯨꯡ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯆꯥꯅꯨꯄꯥ ꯖꯣꯁꯨꯋꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯖꯣꯁꯨꯋꯥ ꯅꯍꯥꯛ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯅꯨ ꯑꯩꯈꯣꯏꯅ ꯆꯥꯒꯗꯧꯔꯤꯕ ꯗꯤꯅꯔ ꯑꯁꯤ ꯐꯠ ꯆꯥꯊꯣꯛꯂꯒ ꯅꯍꯥꯛꯅ ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯇꯧꯔꯣ ꯍꯥꯏꯅ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯆꯥꯅꯨꯄꯥ ꯖꯣꯁꯨꯋꯥꯗ ꯍꯥꯏꯔꯝꯃꯤ ꯖꯣꯁꯨꯋꯥꯒꯤ ꯃꯄꯥꯕꯨꯡ ꯐ꯭ꯔꯥꯟꯁꯤꯁꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯖꯣꯁꯨꯋꯥꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯄꯄꯥ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯝꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅ ꯊꯥꯔꯛꯈꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯐꯪꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯔꯤꯕꯅꯦꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯋꯥꯡ ꯃꯥꯏꯀꯩꯔꯣꯝꯗ ꯑꯩꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯐꯪꯉꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨ ꯆꯠꯄ ꯉꯝꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯔꯒꯗꯤ ꯑꯃꯗꯤ ꯇꯥꯔꯒꯗꯤ ꯈꯪꯕ ꯉꯝꯒꯅꯤ ꯈꯟꯗꯨꯅ ꯑꯩꯍꯥꯛꯅ ꯔꯦꯗꯤꯑꯣ ꯁꯦꯠ ꯑꯁꯤ ꯆꯦꯛ ꯇꯧꯔꯤꯕꯅꯤꯅ ꯍꯥꯏꯔꯝꯃꯤ ꯖꯣꯁꯨꯋꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯑꯗꯨꯗ ꯃꯄꯥ ꯐ꯭ꯔꯥꯟꯁꯤꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯥꯎꯔꯞ ꯇꯧꯅ ꯌꯥꯔꯦ ꯑꯁꯨꯝꯅ ꯐ꯭ꯔꯥꯟꯁꯤꯁꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯖꯣꯁꯨꯋꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯖꯣꯁꯨꯋꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯁꯤ ꯁꯥ ꯉꯥꯅ ꯆꯥꯒꯗꯧꯕ ꯆꯤꯟꯖꯥꯛ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯆꯥꯕ ꯊꯛꯄ ꯌꯥꯗꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛ ꯄꯥꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯆꯦꯛꯁꯤꯟꯅ ꯂꯩꯇꯕ ꯌꯥꯗꯦꯅ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯨꯝꯂꯕ ꯐ꯭ꯔꯥꯟꯁꯤꯁꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯦꯔꯤꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯐ꯭ꯔꯥꯟꯁꯤꯁ ꯑꯩꯍꯥꯛꯁꯨ ꯈꯪꯉꯤ ꯅꯍꯥꯛꯅ ꯅꯆꯥꯅꯨꯄꯥꯗ ꯐꯅꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯌꯥꯔꯦ ꯋꯥ ꯑꯗꯨ ꯍꯥꯏꯔꯅꯨ ꯑꯩꯈꯣꯏ ꯄꯣꯊꯥꯅꯕ ꯇꯧꯔꯁꯦꯅ ꯍꯥꯏꯔꯝꯃꯤ
ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯦꯔꯤꯁꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯦꯔꯤꯁ ꯅꯍꯥꯛꯅ ꯈꯪꯗꯗꯅ ꯇꯧꯔꯤꯕꯅꯤ ꯑꯉꯥꯡ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯗꯅ ꯃꯍꯥꯛꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯗ ꯇꯧꯒꯦ ꯈꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯅꯨꯡꯗꯥꯡꯒꯤ ꯗꯤꯅꯔ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯐ꯭ꯔꯥꯟꯁꯤꯁ ꯑꯗꯨ ꯃꯃꯪꯗ ꯀꯔꯤ ꯎꯔꯨꯔꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯥꯛꯅꯈꯤꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯇꯧꯗꯅꯕ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯑꯃꯗꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯄꯤꯈꯤꯕ ꯑꯗꯨ ꯃꯃꯪꯗ ꯎꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯦꯔꯤꯁꯇ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯦꯔꯤꯁ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯌꯥꯝꯅ ꯑꯀꯤꯕ ꯃꯪ ꯌꯥꯝꯅ ꯃꯪꯉꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯁꯦꯞ ꯑꯣꯏꯒꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯁꯤꯅ ꯍꯥꯏꯔꯝꯃꯤ ꯑꯦꯔꯤꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯐ꯭ꯔꯥꯟꯁꯤꯁꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯈꯟꯊꯔꯒ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯀꯔꯣꯝꯗ ꯆꯠꯂꯒꯗꯤ ꯃꯈꯣꯏꯒꯤ ꯂꯥꯏꯐ ꯑꯁꯤ ꯁꯦꯞ ꯑꯣꯏꯒꯗꯒꯦ ꯍꯥꯏꯅ ꯂꯝꯕꯤ ꯌꯦꯡꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯔꯤꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯈꯣꯏꯅ ꯃꯐꯝ ꯆꯥꯕ ꯃꯐꯝ ꯑꯃ ꯊꯤꯔꯨꯗ꯭ꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯟꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ ꯐ꯭ꯔꯥꯟꯁꯤꯁ ꯑꯦꯔꯤꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯒ ꯃꯈꯣꯏ ꯍꯥꯏꯔꯤꯕ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨ ꯅꯥꯀꯥꯕꯟꯗꯤ ꯍꯥꯏꯕꯗꯤ ꯃꯌꯥꯏꯗ ꯊꯠꯆꯤꯜꯂꯒ ꯂꯝꯕꯤ ꯑꯃꯠꯇ ꯆꯠꯍꯟꯕ ꯌꯥꯗꯅꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯕ ꯑꯗꯨ ꯐ꯭ꯔꯥꯟꯁꯤꯁ ꯑꯃꯗꯤ ꯑꯦꯔꯤꯁ ꯃꯈꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯐ꯭ꯔꯥꯟꯁꯤꯁꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯂꯥꯜꯂꯒ ꯆꯠꯇꯕꯗꯤ ꯌꯥꯗꯕ ꯃꯔꯝꯅ ꯀꯝꯗꯧꯁꯤꯒꯦꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯦꯔꯤꯁꯅ ꯀꯥꯔ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯈꯣꯏꯅ ꯂꯝꯕꯤ ꯊꯠꯇꯨꯅ ꯂꯩꯔꯤꯕ ꯕꯥꯛ ꯋꯥꯌꯔꯒꯤ ꯋꯥꯌꯔ ꯑꯗꯨ ꯂꯧꯊꯣꯛꯅꯅꯕ ꯀꯨꯝꯊꯔꯝꯃꯤ ꯑꯦꯔꯤꯁꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯐ꯭ꯔꯥꯟꯁꯤꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯦꯔꯤꯁ ꯇꯧꯔꯨꯔꯅꯨ ꯂꯥꯛꯑꯣ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯂꯒ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯊꯤꯅꯕ ꯇꯧꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯑꯩꯈꯣꯏ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯐꯕ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯆꯠꯅꯕ ꯇꯧꯁꯦꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯐ꯭ꯔꯥꯟꯁꯤꯁꯀꯤ ꯋꯥꯐꯝ ꯑꯗꯨ ꯑꯦꯔꯤꯁꯅ ꯇꯥꯗꯅ ꯃꯍꯥꯛꯅ ꯆꯤꯡꯊꯣꯛꯀꯦ ꯇꯧꯔꯤꯕ ꯕꯥꯛ ꯋꯥꯌꯔꯒꯤ ꯂꯝꯕꯤ ꯑꯗꯨ ꯀꯟꯅ ꯃꯨꯛꯇꯨꯅ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯁꯤꯐꯥꯏ ꯑꯃ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯁꯤꯐꯥꯏ ꯑꯗꯨꯁꯨ ꯃꯍꯥꯛ ꯚꯥꯏꯔꯁ ꯑꯁꯤꯅ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯕ ꯃꯔꯝꯅ ꯑꯦꯔꯤꯁꯇ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯟꯅ ꯇꯥꯟꯅꯔꯛꯑꯝꯃꯤ ꯑꯦꯔꯤꯁꯁꯨ ꯃꯍꯥꯛꯅ ꯇꯥꯟꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯅꯥꯟꯊꯣꯛꯇꯨꯅ ꯐ꯭ꯔꯥꯟꯁꯤꯁ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯦꯔꯤꯁꯅ ꯃꯈꯣꯏꯅꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯐ꯭ꯔꯥꯟꯁꯤꯁ ꯑꯃꯗꯤ ꯃꯆꯥꯅ ꯂꯩꯔꯤꯕ ꯀꯥꯔ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯄꯣꯔꯛꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯐꯥꯏ ꯑꯗꯨꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯐ꯭ꯔꯥꯟꯁꯤꯁꯅ ꯁꯤꯐꯥꯏ ꯑꯗꯨ ꯍꯥꯠꯈꯤꯕꯒꯤ ꯅꯣꯡꯃꯩ ꯃꯈꯣꯟ ꯇꯥꯕꯗꯒꯤ ꯃꯅꯥꯛ ꯅꯛꯄ ꯑꯗꯣꯝꯗ ꯂꯩꯔꯝꯕ ꯖꯣꯝꯕꯤ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯂꯣꯀꯁ ꯑꯃꯗꯤ ꯈꯨꯁꯨꯋꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯀꯥꯔ ꯑꯗꯨꯗ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯁꯣꯛꯇꯅꯕꯒꯤꯗꯃꯛ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯑꯇꯣꯞꯄ ꯅꯥꯀꯟꯗ ꯄꯣꯈꯥꯏꯍꯜꯂꯒ ꯂꯩꯔꯤꯕ ꯖꯣꯝꯕꯤ ꯃꯌꯥꯝ ꯑꯗꯨ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯀꯣꯛ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯉꯣꯟꯗ ꯌꯥꯎꯔꯛꯄ ꯑꯇꯣꯞꯄ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯄꯣꯈꯥꯏꯍꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯣꯝꯕꯤ ꯃꯌꯥꯝ ꯑꯗꯨ ꯍꯥꯠꯇꯣꯛꯇꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯈꯣꯏꯅ ꯊꯧꯗꯨꯅ ꯂꯥꯛꯈꯤꯕ ꯒꯥꯔꯤ ꯑꯗꯨ ꯖꯣꯝꯕꯤ ꯃꯌꯥꯝꯅ ꯑꯣꯝꯁꯤꯟꯗꯨꯅ ꯏꯟꯕ ꯀꯥꯎꯕ ꯑꯃꯗꯤ ꯌꯥꯗꯅꯕ ꯀꯌా ꯑꯃ ꯁꯤꯟꯈꯤꯕ ꯃꯔꯝꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯌꯥꯗꯅ ꯂꯩꯈꯤꯕ ꯑꯗꯨ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯃꯈꯨꯠ ꯃꯁꯥ ꯍꯩꯕ ꯃꯔꯝꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯌꯥꯅꯕ ꯁꯦꯝꯂꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯐ꯭ꯔꯥꯟꯁꯤꯁꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯣꯏꯗꯕ ꯉꯥꯡꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯁꯦꯝꯕ ꯁꯥꯔꯕ ꯃꯇꯨꯡꯗ ꯌꯥꯔꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤꯗ ꯈꯪꯍꯜꯂꯝꯗꯦ ꯃꯔꯝꯗꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯨꯔꯒꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯂꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯁꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯀꯅꯤ ꯈꯟꯕ ꯃꯔꯝꯅ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯆꯪꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤꯗ ꯂꯩꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐ꯭ꯔꯥꯟꯁꯤꯁꯅ ꯁꯤꯟꯕ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯐ꯭ꯔꯥꯟꯁꯤꯁꯅ ꯁꯤꯜꯂꯤꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯁꯤ ꯑꯦꯔꯤꯁꯅꯗꯤ ꯀꯌꯥ ꯄꯥꯝꯂꯝꯗꯦ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯦꯔꯤꯁꯀ ꯂꯣꯏꯅꯅ ꯏꯃꯨꯡ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯐ꯭ꯔꯥꯟꯁꯤꯁꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ
mafam aduda lainabagidamaktha isai thaduna macha aniduga loinana dance tawduna wakhan nungai thuknaba kanna honajarami. Francis amadi machanupa anina dance tawduna wakhan nungainaba honariba adu Irisna lapna yengduna wakhan macha khalami madudi mahaki nupana tawriba ase aihak kaya thoinadi pamde maramdi mahak mafam asida aikoi lengdana leiraga chathoktanabagidama mahaki nupa Francisna kok sanabani haiba asi Irisna khanglami. Adumoinama Irisna mahaki nupa Francis amadi macha aniduda haidokhide maramdi mahaki nupana khaliba wakhaloladu macha nupa aniduna khangkhragadi makhoisu kikhigani haiba asi Irisna wakhan khanba ngambagidamaktani. Adumoinama Irisnadi khanjaki madudi makhoina hana leiruriba farm house aduda ingna chikna santida mafam aduda leiba miyoi kharaga thengnaraga survive tawna leiba adu Irisna pamjaki. Adumoinama Francisnadi mafam aduda chatpa pamkhide. Madugi matungda Francisna makhoigi TV adu kapa yaribra haina check torami aduga loinana TV adu kapa yaba maramna makhoigi mayumda hana laikhiba cassette sing adu tamna amamamta kapa horami. Francisna kapiba cassette adu atai karisu oiramde madudi Francis amadi Iris makhoi ani luhongkhibagi thainagi video adu oirami. Mahana video adu yenglaba matungda wakhanda pukningda amadi yamna nungsiba wakholon ke amaga loinana Francisna Iris amadi makhoi ani luhongkhibagi video adu yengjaraga mabukningda yamna nungsina mahaki nupi Iris bu konbirami. Madugi matungda Joshua amadi Lucas makhoi ani ne leiriba ka aduda photo album kaya ama leiribadu amamamta hangtokduna yenglami amadi frame chanduna leiriba photo ama Joshua na hangtokduna yenglami amadi Lucas na asumna haireklami madudi dada nahak photo asida yauriba aikhogi uncle se asiga masak chap manai ko hairaga makhoi ni nungminarami. Adumoinama aikhoina film asigi sin mate asida khangba ngami madudi Joshua asi Francis ki macha nate mahaki mayambagi machani haiba asi aikhoina film asigi wari mate asida khangba ngami. Asumna ahing adu haukraba matungda Francisna ayuk nganta haugalaba matungda mahaki nupi Iris ki manakta sangchenduna asumna wari sanarami madudi Iris aikhoina mamangthakta aina nangoda lankhiba punamak nangna aibusu ngakpiyo na hairami. Francis ki wapam adu taraba matungda Iris na su Francis ta hairami madudi Francis aina su nafamda lankhiba thokdo wathok mayam ama leiramba yai adumoinamak aikoi amana amabu soiki lankhiba ngangnaduna understanding leinaduna punsi asi anoba tangkak amadagi amu haunaba honasi haina Iris na Francis ta hairami. Aduga loinana aikhoina mafam asida ingna chingna santida leiduna icha isu konduna aikoi anobo punsi mahing amda hingnaba kanno honasi hairamlaga makhoi ani mafam aduda wari sanabadu losenkhirami. Asumna wari sanabadu lorba matungda Francisna imungdagi tholaklaga jerum longnabagi tholaklami. Mahangna ka adudagi het thong hangtoklaga tholakpa mikuptuda mapanda hui ama khongduna lerami. Francisna mahak mapanda tholakpadu ubada hui aduna chensalaglaga Francis ki makhut oi thangba aduda khangauduna hui aduna chikhirami. Madudagi Francis adu jerum longnaba chatkhiba adu laudabida mayumda halaklami amadi makhutta huina chikhiba adu cheksin thorang medicine lohaudrabadi mangonda rabies anaba lakani haiba chingnabadagi Irisna Francis ki makhutta sokliba adu medicine tawduna first set pirami. Asumna Irisna Francis ki makhutta huina chikhiba adugi dressing tawna Irisna Francis ta asumna haireklami Francis aikoi mafam asida kuina leithaduna leiba haiba si afabadi oiroi mafam asidagi chatlaga medical facility leiba mafam amada chatlaga nahaki nakhut asi phajana yengthoktrabadi huina chikpa haiba sidi rabies laina nanabagi asobo maram ama oi aduna aikoi mafam asidagi chatlaga yengusi na hairami. Iris ki wafam aduda Francis adu mabungningda nungaitabadi phawrami adumoinama mahak room adudagi amuk thoktuna layengba chatnabagi khudongchaba adu mahak pamlamde maramdi hui adusu dressing tawduna patti amana kisanduna leihobagi mawong mato adu Francisna ui maramdi hui adusu rabies laina nadanabagi injection kaplamani haibagi idea da Francisna wakhalon adu laklibani. Aduga atopa nakalamadana Joshua na
mahaki manakta leiriba set adu lambigi mapanda tholaktuna karamba mafamda network phangbage haina network koithi thirami madudagi ikhang khangaudana mahaki set adu network phanglami aduga loina Delta company hariba sibai kem adudugi kariguma signal message kara phangbagi Joshua na tarami madudagi machanupa Joshua na matam thintadabida mahaki mama mapa oiriba Francis amadi Aries pu kauduna mahakna karigumba Delta company haiba sibai kem adudagi signal gi message kara phangi haina wari lirami Joshua na lirwi wari aduda mama adi haraubaga loinana mahak mafam aduda chatuna makhoi khudongchaba khara da oisu lawrunama haina Aries na mahaki nupa Francis ta hairami madudagi Francis na Aries amadi Joshua da asumna hairaklami madudi Joshua nahakna khaliba wakhalon adu yamna lali madudi aikhoina Delta company haiba sibai kem adugi nakal adu fawba yauruga yengluba matamda nahak khangliba natra mafam aduda sibai kana amata leite hairiba singnen adu aranbani maduda hena kok thadaduna nahak wakhan sagakanu hana Francis na sauduna Joshua amadi Aries ta hairaklami asum tawna Francis na wafam sing adu hairba matungda matam adu haukiba maramna makhoi nungdangi dinner tawbagi matam amung yoksalami madudagi Francis amadi mahaki family sing adu dinner tawna ngasai Francis na Joshua amadi Aries ta ngangkhiba wahi sing adugi maramda makhoi wari khanarami amadi Francis na asumna hairaklami madudi Joshua Aries amadi locals na khoi aina hariba se munna taw madudi aikhoina leiriba farm house asidagi safe oiba mafam amata leitrabani ngasigi thogliba thodo wathoksing amadi thogliba zombie gi virus asina aikhoi mafam asidagi thoklaga atopa mafam amada chatpa yabagi khudongchaba haibasi karimata leite aikhoina leiriba mafam asina khwaidagi safe oiba mafam ni en hairami asumna Francis ki wafam adu family gi member sing adu taraba matungda makhoi numit adu haukhirami aduga mathangi numita Joshua na mapa ibunga Francis ki manakta laktuna asumna hairaklami madudi baba aihaksu nahakumna family amagi responsible loba ngamba amadi karigumba thabak kharadi tawningi haina Joshua na Francis ta hairami asigumlaba isang thoraba pigliba macha Joshua gi mafamda kamaina tawna laklibano haina Francis na wakan khantharami aduga Francis na Joshua da sumna hairaklami madudi Joshua nahak angang oiri amadi nahaki sahi matang asiga nahakna khaliba wakhalon ado yamna wali maram aduna aina lawriba response asidagi nahakna amu karamba response amamuk lawningibano na hairami mapa ibunga Francis ki wafam adu taraba matungda Joshua na asumna hairaklami madudi papa aihaksu chawrabani maram asina baba khatana imung asi responsible lawba haibasi baba dasu achoba pulum ama oi maram aduna aihaksu baba gi damakta mateng pangma ngamgani na hairaklami madudagi Francis na machanupa Joshua gi babungningda kari khalibano amadi mahakna khaliba asi pangthokpa ngamgadra haina mahakna karigumba wakhalon amada wahai kaya ama trick tawna hanglami madudi Joshua nahakna adugi wakhalon adu yaurabanina nahak mi hatpa ngamgadra na hairami Francis ki wafam aduda macha Joshua na ngamgani haina pakhum piraklami adudi phare aikhoi ani mafam amada chasi haina hairaga Francis amadi Joshua makoi ani makoi gi sugarcane gi farm adugi field tholaklami asumna makoina field adu yauraba matungda Francis na Joshua da mapana ngasai suicide tawbada sijanaramba pistol adu piduna nongmai adu atopa mafam amada target tawraga mahak mafam aduda nongmai asi kapu haina Francis na Joshua da hairami madudagi Joshua na nongmai adu thangkalaga leiriba target aduda nongmai kapnaba honarami adumoinama Joshua adu nongmai kappa ngamkhide maramdi Joshua na kapkadoriba nongmai adugi target adu mi asaba amana semba oirami maram asina Joshua na mahaki wakhalonda ngasai isang thongna haikhiba mahak mi hatpa fawba ngamgani haibi wakhalondu pangthokpa ngamkhide madudagi mapa ibunga Francis na asumna hairaklami madudi yengu Joshua nahaki wakhalonda karigumba responsibility ama lawba pamlagadi nahak mi hatpa amadi karigumba thaba ama tawbada kidaba darkar oi maram maduna nahak thaba ama oina pangthoke khalabadi nahak tawba ngamgadawani haina isang thongna amadi thongna hapaga loinana Joshua da lawrami madudagi Joshua adu ikhang khangaudana
mahakna pairiba pistol adu trigger da press tawkhibadagi nongmai adu kapthorokirami. Asum tawna Joshua na makhutta pairamliba nongmai adu maru ama kapthokibadudagi Joshua adu akiba akhangba amadi mathamoida kariguma nungaitaba feel khara phaurakpadagi mathanda kapcharami. Matang aduda Joshua gi mama Eris amadi manau nupa Locus makhoi ani tholaktuna mapa Francis ta asumna hairaklami. Madudi Francis karino nangna angang aduda tawriba adu pigliba angang aduda atugma wakhalona badu haujiktagi chelhaliba si phatti hairaga Eris na mahaki nupa Francis ta asumna chairami. Matang aduda Joshua na kapthokiba nongmai guli adugi makhondagi manang nakpada lairamba zombie mayam adu tholaktuna makhoi halage haibagi matagum zombie sing aduna Francis amadi mahaki nupi macha punamak thalage na chenselaglammi. Matang aduda Francis na mahaki machanpa Locus amadi nupi angang puduna makhoigi room tana chenselammi amadi makhoina thong lonchalaga mathaki top floor da kakhatuna zombie sing adudagi ngathonabagi dama makhoi locharami. Adumoinamak zoom adugi mapanda ngasai makhoibu tanarakiba mising adudi zombie olaba maramna makhoida miyoibagi smell asi karaida lei amadi karaida lotli haiba asi makhoina manam namduna khangtokpa ngamlammi. Maram asina Francis ki family na imung asida lotuna lei haiba si khangbadagi mapanda leiriba zombie sing aduna tholakpa aduga loina na atopa zombie khara amanasu Eris amadi Francis makhoina changchankhriba room adugi thong adu thugaina ba kanu honaraklami. Matang aduda ikhang khangawdana Francis ki zoom adugi campus ki wangmadagi changlakpa gari amana horon pirakpadagi leiramliba zombie mayam adu gari adunda lakliba maike ardomda amuk chensanduna gari aduda lakliba mi adu hatnabagi damak kochen chenduna mafam adu tana chenkhirami. Asum tawna Francis amadi Eris makhoina leiba zoom adugi room adu thugaiduna Francis ki family bo halage khalamliba zombie mayam adu lakliba gari adugi maike tamna mine adu divert tawduna mafam adu da chenkhirami. Asum tawna zombie sing aduna gari adu tanaraga satkibadagi Francis na mafam adu da Eris ka loinana lehoraga wakhana makhalami madudi lakliba gari adu kanagi gari oribano haina ngai haktang wakan khantaraba matungda Francis na gyan taraklami madudi lakhiba gari adu mahaki mayamba Tiago gi gari ni haiba asi Francis na khanglami. Madudagi mathangi numita Francis na ngarang laklamiba gari adu mayamba Tiago gi gari ni khangbadagi mahakna mayamba Tiago ga unaba laklami. Aduga Tiago na turen khongban amada mahaki manau nupa Francis lakpa ngaiduna lerami. Aduga asumna hairaklami madudi Francis aina ngarang laamba ado ai ima baba ga unagi haina laambani adu moinamak aihak unabadi phangkhidre na hairaklami. Mayamba Diago gi wafam adu tarba matungda Francis na sumna hairaklami madudi ima baba di leikhidaba kuire aikhoina lakpada mafam aduda mahaki ima pamungna leramdaba adu thengnai na hairami. Francis ki wafam adu taraga Diago na sumna hairaklami madudi Francis ai ima baba bu luna nungsina renaraga makhogi laipu aina safe oina defense tawba yabani adu moinama aihak ngamkhidre na hairami. Francis na mayamba Diago bo aduki mating nungsiramde maramdi Francis ki mayamba Diago na Francis ki nupi Erista nattaba lichat sajat haibadi mayamba amana manau nupi da chatkadaba nattaba lichat sajat adu chatkhiba maramna Francis na Diago ge wafam adu kaisu thawoidana tarame amadi mahak mafam adu di chatkro haina Francis na Diago gi mathakta nongmaina em tamduna kapke tawramme. Adumoinamak Diago na Francis ta asumna hairaklami madudi Francis nang aibudi warauramgani adumoinamak aihak mafam asidagi chatlage aduga nakhoi laipu karigumba khatangdo isu safety phangnabagidamak nakhoi awanglomda chatlu aina piramliba map asigi maigei awang thangba site chatlagadi maduda sifai kem ama leibani nakhoi mafam adudagi khudongchaba mateng khardo isu phangani haina Diago na Francis ta map adu piramlaga Diago adu mafam adudagi chatkhirami. Asumna Diago na mafam adudagi chatkraba matungda Francis adu Diago da aduki matik sawba amadi warauba maramna mahakna piramliba map adu mahakna maikhet ama sizinaduna mai thadoke tawramba adu ngaihaktang wakhan khantharba matungda map adu mahakna mai thadoktabida mahaki phuri khawda hapchinduna mahak mafam adudagi halaklami. Asumna Francis na mahaki mayumda halaklaba matungda Diago gi jacket adu
mahaki nupi Eris'ta uttuna uhallami. Aduga Francisna DIO'gi furit adu mahaki nupi Eris'ta piramlaga mahak mayum aduda changkhirami. Francisna DIO'gi jacket adu Eris'ta piramba aduda Eris adu yamna pakhatpa amadi mathamoida karigumba khara khanduna lehorami. Adumoinamak Francisti mafam adudagi imungda changkhiduna karigumba khara tawroge haina changlaklami. Francisna imung adu yaurba matungda mahakna khangi madudi mahaki yumda zombie mayam adu soidana attack tawba lakhigani haiba asi Franciski asengba thajaba amadi mahaki psycho oiba wakhalonda khangba ngami. Madudagi Francisna mahaki mayumda leiba jopi nungthang amadi ukak kaya ama sijanaduna makhoigi jum maduda changakadauba atek akai amadi lisanba yaba mafam khudimak sing adu Francisna jopi thaduna mentionna honarami. Asumna Francisna thabak sing adu tawduna leiringai marak aduda mahaki masanupa Lucasna sum sanarambadagi basement room aduda sangsingkiduna sanaba adudagi mafam aduda yoksankhirami. Asumna Lucasna mafam aduda sanana yoksankiba aduda karigumba ama urami madudi mahakna changiba base room adugi nakan amada ahal loiraba zombie ama mafam aduda leiramba adu Lucasna urami. Masanupa Lucastu haiba zombie adu urubadagi mangonda pakhatpa thukatpa amaga loinana kanna lauragami. Mahakna laurakpa adu tabadagi mahaki mama Erisna mafam aduda changchelaglaga masanupa Lucaspu kanna chena konsanduna mafam adudagi thokhinaba amadi mafam aduda sanadanaba hairami. Wahaising asi hairaga Erisna mahaki masanupa Lucas adu mafam adudagi puduna tholaklami. Eristi khangi maramdi lehoriba zombie adu ahal loiraba maramna mahak sienduna makhoibu tanaraktuna makhoide attack tawba ngambagi pangal leitre haiba adu. Adumoinamak Erisna ngangiba hairiba Lucasta gyan tanaba hairiba fumsing adu Francisna thongnao amagi marumdagi tumina tarami. Aduga Eris amadi Lucas makhoi ani mafam adudagi hek thokhibaga Francisna ahal loiraba zombie adu mangak kaktuna hatoklami. Mahakna mangak kaktuna hatlaba zombie adu mangak adu puduna tholaklaga mahaki masasing adu uhallami. Aduga hairaklami madudi masigi zombie ase aingonda attack tawge tawrakpadagi aihangna hatoklabani. Mahaki mako asi aihangna puraklibasi yengu hana mahaki macha amadi nupida uhallami. Madudagi Lucas amadi Joshua ani edu akiba amadi pakhatpaga loinana makhoi amana ama konsanaduna mafam aduda tumina leirami. Erisna khangi madudi ahal loiraba zombie asina Francista kaidongnuda hatke haina tawramoi maramdi mahak kaidongnuda chenba lakpa ngamdraba zombie ni. Aduga loinana Francisna makhoida hairiba paw asi aranbani haiba asi Erisna khangjarami. Aduga loinana Erisna khangi madudi Francisna aikhoida wafamsing asi kari maramgi hairibano haiba maramdi Francis amadi mahaki masanpa Lucas Joshua makhoising asi room asi thadoktuna mafam asidagi mafam karidasu chatkidanabagidama makhoida kihalibani haiba asi Erisna gyan tarami. Madudagi sinnadu kat tawkraba matungda Francisna bathroom da changduna iru lujanabagidamag tawrami. Matang aduda Joshua su mapagi manaktamna laklami. Madudagi mapagi furkhawdu yauriba map adu Joshua na urami. Matang aduda Francis su irujaba loiraga mafam adudagi tholakpa timing oiba maramna Joshua na mafam aduda changlakpa adu Francisna lauduna tanthokirami. Aduga loinana luthingi matam adu loithokhiba maramdagi nungdangi chak chabagi matam adu yokselami. Asumna nungdangi matam oirakpana Francis amadi family adu dinner gi program adu chak chanaba honagedi haidadana Francisna Christmas ki matam yaure Christmas pangthokani haibagi wakhalonda Christmas ki isai saktuna mahak nungaiba wakhalon amaga loinana leirami. Asigumlaba Francis ki mawong mataw asida Eris amadi mahaki masasing aduna mapa ibungo Francis ta sumna hairaklami madudi karino baba nahakna hojik September manung asida karaidagi Christmas no nahakna pangthoribudubo na hairami. Francis ki nupi Eris amadi mahaki masa ani na hairaklibo wafam aduda Francis adu nokpaga loinana sumna hairaklami madudi aihaki oinadi ngasi asi Christmas ni nakhoi khangdra male hairaga mathanda nokjarami. Francis ki mawong moto amadi mahakna pirakliba pakhum aduda Eris amadi mahaki masasingduna asumna khanjarami madudi aikhoigi baba se makok chakpa horaba male
asuk kuisalakpa matam ase mahak asumna tawramdabani adubu karino mahakna khalakliba wakhalon asibu mahak psycho laklaba jala hana mahakki family gi miyoising aduna machinda murum sonduna haijarami asum tawna makhoi matam masum thengjalakpadagi Francis amadi makhoi gi family sing adu chak chaminanabagidama chak thangtoktuna makhoi dining table duda phamduna chak chanabagi honarami asumna chak chaba horakpagi mikup aduda Joshua mama Erista asumna hairaklami madudi ima aikhoi babagi manakta map ama lehawi haiba map asigi matengna aikhoi mafam asidagi thoktuna afaba safe oigadaba jaga adu khangba soidana ngamgani na hairaklami Joshua gi wafam aduda mama Erisna jingnaba amadi angakpaga loinana asumna hairaklami Francis ichanupa Joshua na hairiba map asi nahak kadaida thambage na hangami Eris ki wafam aduda Francis na angakpa amadi mangonda thajadaba wahang amaga loinana hangliba si mahakna losanduna thamliba map adu khangkhraba jala haina Francis na mathanda murum solaga asumna pakhum piraklami karino aingonda kadaidagi leigedoriba map no nakhoi kanana hairibano aigi nakta map lei hena hairiba siena Francis na pakhum pirami madugi matung tarakpada Francis na asumna machinda murum solaga chak chariba mahaki family sing aduda asumna wa makha taraklami madudi yengo ichasing nakhoigi nama ase phattaba aronba mayamna tawnataba character role ama tawduna mahakna atopa nupa ama koiraga lona mafam asidagi chatnabagi damak honariba idea mayam ase nakhoidi karimata khangamaro Francis na macha ani duda hairami Francis ki wafam aduda macha nupa Lucas amadi Joshua na mathwai nungaitana mamada asumna hanglaklami karino ima baba Francis na hairi wafam asi chumbra nahak sengna hayu haina mamada asumna wahang mayam ama hangami matang aduda Eris adu mathwai nungaitana amadi mabungningda yamna ningamdaba wakhalon mayam ama phawrakpaga loinana kaplaga asumna pakhum piraklami mani nangi baba Francis na hairi wafam ase yamna chummi na pakhum piraklami asigumlaba macha anigi wahangi pakhum aduda Eris na chummi haina pakhum adu pikhiba matungdagidi Francis na asauba amadi mathamoida singnaba amaga loinana mahaki manakta leiriba map adu mahakna maida chusanduna map adu mai thadoklami aduga asumna hairaklami madudi nakhoi mafam asidagi mafam kaidasu chatpa yaroi aihakna leiriba mafam asida soidana leigadabani aikhoina mafam asida leiribase yamna safe oiba mafam ni hairaga mathwai nungaita map adu mai thadoktuna tangoi olhalami asigumlaba Francis ki mong mato asida Eris na asauba amadi nungaitabaga loinana Francis ki mamaida khupangna tharaga mahak mafam madudagi haugatuna imungda changkhirami madudagi numit adu haukhiduna mathangi numita Francis adu makhoigi chugi farm aduda chatuna chu yanduna chu adu punnaga mayumda poroknabagidamak collect tawba chatlami aduga atopa nakal amadana Francis ki macha ani edu Eris ka loinana ka aduda hamduna lairik paduna amadi makhoigi baba Francis na wakhan choirakpa amadi normal oidabagi matangda makhoi tapna wari sanaduna leirami madudagi matam asi asum haujankhibadagi sandawaram oisalakpa aduda Francis adu mayumda achauba u ama puduna laklaga makhoigi thongjin mapan adu yoksalami mahakna thongjin mapan aduda u adu thamlaga mahaki family gi miyoising adu mafam asidagi kanamata lengduna mafam asidagi hankhiba yaroena hairami aikhoina leiriba mafam asi khwaidagi safe oiba amadi karigumba mafam amatada chatnabagi mathau leitraba mafamni aihakna chu collection tawba chatluba aduda zombie ama thengnarai hairiba zombie asi yamna phattaba amadi mapangan kanba aikhoida yamna toina attack toroktuna aikhoigi life asibu temsingnaba pigadaba misakni maram asina aikhoi mafam asidagi lapna chatpa phatte karigumba aikhoina chatlabadi aihakna thengnaraiba zombie adudagi hena sathiba zombie kaya ama thengnaраktuna aikhoigi family asibu ingna chingna santida leiba ngamloi aikhoi mafam marang khangdana amaga thengnabagi pangal haibadu leitana sibagi maikeromda changchangani haina Francis na mahaki family da hairami asigumlaba Francis ki wafam mayam asi taraba matungda Joshua na asumna hairakami madudi papa nahakna aikhoibu oidaba amadi sumnam sasanba wari mayam ama haijanduna aikhoibu
ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯇꯅꯕ ꯅꯍꯥꯛꯅ ꯀꯟꯅ ꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯁꯨ ꯃꯁꯤꯒꯤ ꯃꯄꯥꯟ ꯊꯣꯛꯄꯗ ꯑꯊꯤꯡꯕ ꯄꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯂꯩꯔꯝꯃꯣꯏ, ꯅꯍꯥꯛꯅ ꯑꯣꯏꯗꯕ ꯉꯥꯡꯕꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯣꯁꯨꯋꯥꯒꯤ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯇꯥꯔꯨꯕꯗꯒꯤ ꯐ꯭ꯔꯥꯟꯁꯤꯁ ꯑꯗꯨ ꯑꯁꯥꯎꯕ ꯑꯃꯗꯤ ꯏ ꯀꯥꯕꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯈꯣꯡꯕꯥꯟ ꯅꯂꯥꯗꯒꯤ ꯐꯪꯉꯛꯄ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ, ꯅꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯌꯣ, ꯅꯄꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯇꯥꯗꯅ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯆꯤꯟ ꯈꯨꯝꯕ ꯁꯥꯔꯤꯌꯦꯅ ꯁꯥꯎꯗꯨꯅ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯐ꯭ꯔꯥꯟꯁꯤꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯥꯎꯅꯗꯨꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯄꯥꯟꯗ ꯊꯣꯡ ꯊꯤꯜꯂꯛꯇꯨꯅ ꯃꯤꯁꯛ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯈꯣꯏꯅ ꯉꯁꯥꯏ ꯁꯦꯠꯇ ꯁꯦꯀꯦꯟ ꯐꯪꯈꯤꯕ ꯁꯤꯐꯥꯏ ꯀꯦꯝ ꯑꯗꯨꯗꯒꯤ ꯊꯤꯅ ꯁꯣꯛꯂꯕ ꯑꯃꯗꯤ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯔꯕ ꯁꯤꯐꯥꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯒ ꯊꯣꯡ ꯊꯤꯜꯂꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯐ꯭ꯔꯥꯟꯁꯤꯁꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯁꯨ ꯑꯣꯏꯁꯅꯨ, ꯑꯩꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯃꯠꯇ ꯆꯪꯕ ꯌꯥꯔꯣꯏ, ꯅꯍꯥꯛ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯍꯥꯏꯅ ꯐ꯭ꯔꯥꯟꯁꯤꯁꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯄꯥ ꯐ꯭ꯔꯥꯟꯁꯤꯁꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯦꯟꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨ ꯖꯣꯁꯨꯋꯥꯅ ꯌꯦꯡꯅꯤꯡꯕ ꯑꯃꯗꯤ ꯈꯪꯅꯤꯡꯕꯗꯒꯤ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯇꯣꯛꯇꯨꯅ ꯀꯅꯥꯅꯣ ꯃꯤꯁꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯤꯀꯨꯞꯇ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯁꯤꯐꯥꯏ ꯀꯦꯝ ꯑꯃ ꯂꯩꯕ ꯑꯗꯨꯗ ꯂꯩꯕ ꯁꯤꯐꯥꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯁꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯣꯛꯂꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯈꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯃꯁꯥ ꯑꯗꯨ ꯁꯣꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯏꯔꯤꯁ ꯑꯃꯗꯤ ꯖꯣꯁꯨꯋꯥꯅ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯍꯦ ꯁꯣꯜꯖꯔ, ꯅꯉꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯀꯤ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯛꯂꯤꯕꯅꯣ, ꯑꯩꯈꯣꯏꯗ ꯁꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯌꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯦꯔꯤꯁ ꯑꯃꯗꯤ ꯖꯣꯁꯨꯋꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯁꯤꯐꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯜꯇꯥ ꯍꯥꯏꯕ ꯀꯦꯝ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯌꯥꯝꯅ ꯁꯤꯈꯤ, ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯊꯦꯡꯅꯩ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯑꯩꯈꯣꯏꯒꯤ ꯗꯦꯜꯇꯥ ꯀꯝꯄꯅꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯖꯈꯤ꯫ ꯑꯩꯍꯥꯛ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ, ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯟꯗꯒꯤ ꯃꯍꯥꯛꯅ ꯇꯥꯛꯂꯛꯄ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯅꯈꯣꯏꯒ ꯊꯦꯡꯅꯕ ꯐꯪꯂꯤꯕꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯐꯥꯏ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯦꯔꯤꯁꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯨꯄꯥ ꯑꯗꯨ ꯁꯤꯔꯝꯃꯗ꯭ꯔꯥꯅ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯤꯐꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯐꯥꯎꯕꯗꯤ ꯅꯨꯄꯥ ꯑꯗꯨ ꯖꯣꯝꯕꯤ ꯃꯌꯥꯝꯅ ꯑꯣꯝꯁꯤꯟꯗꯨꯅ ꯁꯣꯏꯗꯅ ꯁꯤꯔꯝꯃꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯐꯥꯏ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯑꯦꯔꯤꯁꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯂꯣꯏ, ꯗꯤꯒꯥꯒꯣ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯦꯔꯤꯁꯅ ꯃꯊꯃꯣꯏꯗ ꯈꯟꯖꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯤꯐꯥꯏ ꯑꯃꯗꯤ ꯑꯦꯔꯤꯁ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯒꯤ ꯇꯥꯡꯀꯛ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯔꯒ ꯂꯥꯎꯔꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐ꯭ꯔꯥꯟꯁꯤꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦ ꯅꯨꯄꯥ, ꯅꯍꯥꯛ ꯅꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯌꯥꯝꯅ ꯉꯥꯡꯒꯅꯨ, ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯔꯨꯝꯗ ꯇꯨꯝꯒꯗꯕꯅꯤ, ꯅꯍꯥꯛ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯕ ꯑꯁꯤ ꯐꯠꯇꯦ ꯍꯥꯏꯔꯒ ꯐ꯭ꯔꯥꯟꯁꯤꯁꯅ ꯌꯥꯝꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯐ꯭ꯔꯥꯟꯁꯤꯁꯅ ꯑꯌꯥꯕ ꯄꯤꯈꯤꯕꯗꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯕꯦꯁ ꯀꯦꯝꯗ ꯂꯩꯍꯟꯗꯨꯅ ꯇꯨꯝꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯔꯤꯁ ꯑꯃꯗꯤ ꯐ꯭ꯔꯥꯟꯁꯤꯁ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯇꯣꯉꯥꯟꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯑꯦꯔꯤꯁꯇꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯆꯥ ꯖꯣꯁꯨꯋꯥꯅ ꯂꯥꯛꯂꯒ ꯃꯃꯥ ꯑꯦꯔꯤꯁꯇ ꯍꯧꯗꯣꯛꯂꯝꯃꯤ, ꯏꯃꯥ, ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯣꯏ, ꯃꯔꯝ ꯑꯁꯤꯅ ꯕꯕꯥ ꯐ꯭ꯔꯥꯟꯁꯤꯁꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯇꯅꯕ ꯀꯟꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯉꯁꯤ ꯑꯍꯤꯡ ꯑꯁꯤ ꯑꯩ ꯇꯨꯃꯤꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯑꯃꯗꯤ ꯖꯣꯝꯕꯤ ꯐꯠꯇꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯍꯥꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯦꯛ ꯇꯧꯒꯦ, ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯄꯒꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯖꯣꯁꯨꯋꯥꯒꯤ ꯏꯆꯪ ꯊꯧꯕ ꯑꯃꯗꯤ ꯃꯃꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯔꯤꯁꯅ ꯖꯣꯁꯨꯋꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯦꯛꯁꯦꯞ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯖꯣꯁꯨꯋꯥꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯔꯤꯕ ꯑꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯃꯍꯥꯛꯅꯗꯤ ꯐ꯭ꯔꯥꯟꯁꯤꯁ ꯑꯁꯤ ꯃꯍꯥꯛ ꯄꯣꯛꯄꯤꯕ ꯃꯄꯥꯕꯨꯡꯅꯤ ꯍꯥꯏꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯃꯤ꯫
ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯉꯣꯟꯗ ꯎꯠꯂꯤꯕ ꯅꯦꯆꯔ ꯑꯁꯤꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯐ꯭ꯔꯥꯟꯁꯤꯁꯀꯤ ꯃꯆꯥ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯏꯔꯤꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯔꯤꯁꯅꯗꯤ ꯖꯣꯁꯨꯋꯥ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯪꯕꯗꯒꯤ ꯅꯍꯥꯛ ꯅꯪꯒꯤ ꯕꯕꯥ ꯐ꯭ꯔꯥꯟꯁꯤꯁꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯃꯠꯇ ꯋꯥꯔꯧꯒꯅꯨ, ꯅꯍꯥꯛ ꯅꯪꯒꯤ ꯕꯕꯥ ꯐ꯭ꯔꯥꯟꯁꯤꯁꯁꯦ ꯕꯕꯥꯃꯛꯅꯤ ꯈꯜꯂꯒ ꯂꯩꯌꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯑꯗꯨ ꯑꯃꯠꯇ ꯐꯝꯃꯤꯟꯅꯔꯒ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯥꯡ ꯑꯗꯨꯗ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯖꯣꯁꯨꯋꯥ ꯑꯗꯨꯗꯤ ꯎꯗꯦ, ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯐ꯭ꯔꯥꯟꯁꯤꯁꯅ ꯑꯁꯨꯝꯅ ꯏꯔꯤꯁꯇ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯖꯣꯁꯨꯋꯥ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯃꯍꯥꯛ ꯑꯩꯈꯣꯏꯒ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯒꯗꯧꯕ ꯅꯠꯇ꯭ꯔꯥ? ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯆꯦꯜꯂꯒ ꯆꯠꯂꯝꯃꯅꯤ, ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯀꯅꯥꯅ ꯃꯍꯥꯛꯄꯨ ꯆꯠꯈꯤꯕ ꯎꯍꯧꯋꯤ ꯍꯥꯏꯅ ꯐ꯭ꯔꯥꯟꯁꯤꯁꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯪꯉꯛꯑꯝꯃꯤ꯫ ꯑꯦꯔꯤꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯑꯗꯨꯅ ꯐ꯭ꯔꯥꯟꯁꯤꯁꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯗꯕꯗꯒꯤ ꯐ꯭ꯔꯥꯟꯁꯤꯁ ꯑꯗꯨ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯔꯒ ꯉꯁꯥꯏꯒꯤ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯂꯩꯈꯤꯕ ꯁꯤꯐꯥꯏ ꯑꯁꯣꯛꯄ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯊꯣꯝꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯐꯥꯏ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯇꯥꯡ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯐ꯭ꯔꯥꯟꯁꯤꯁ ꯑꯗꯨ ꯑꯉꯥꯎꯕ ꯑꯃꯗꯤ ꯃꯆꯥ ꯃꯁꯨ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯠꯂꯣꯏꯗꯧꯕ ꯋꯥꯈꯜꯂꯣꯟꯗ ꯁꯥꯗꯥꯔꯣꯟꯗ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯦꯔꯦꯛꯇꯔ ꯑꯗꯨ ꯌꯥꯝꯅ ꯆꯦꯟꯖ ꯑꯣꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤꯗ ꯂꯩꯕ ꯑꯗꯨ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯦꯔꯤꯁ ꯑꯃꯗꯤ ꯃꯆꯥ ꯖꯣꯁꯨꯋꯥ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯕꯦꯁ ꯔꯨꯝ ꯑꯗꯨꯗ ꯊꯝꯖꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯂꯥꯛꯅꯕꯒꯤ ꯃꯑꯣꯡꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞꯇ ꯃꯈꯣꯏꯒꯤ ꯔꯨꯝꯒꯤ ꯃꯄꯥꯟ ꯑꯗꯨꯗ ꯉꯁꯥꯏ ꯃꯉꯣꯟꯗ ꯆꯤꯛꯈꯤꯕ ꯍꯨꯏ ꯑꯗꯨ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯨꯏ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯃꯉꯣꯟꯗ ꯑꯁꯥꯎꯕ ꯄꯣꯛꯄ ꯑꯃꯗꯤ ꯍꯨꯏ ꯑꯗꯨꯗ ꯂꯃꯟ ꯈꯨꯝꯂꯒꯦ ꯈꯪꯂꯛꯄꯗꯒꯤ ꯍꯨꯏ ꯑꯗꯨ ꯃꯍꯥꯛꯅ ꯊꯣꯝꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯐ꯭ꯔꯥꯟꯁꯤꯁꯅ ꯍꯥꯠꯇꯣꯛꯂꯕ ꯍꯨꯏ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯁꯥꯗꯣꯡꯁꯤꯡ ꯑꯗꯨ ꯑꯦꯔꯤꯁ ꯑꯃꯗꯤ ꯃꯆꯥ ꯂꯣꯀꯁꯇ ꯆꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯦꯔꯤꯁ ꯑꯃꯗꯤ ꯂꯣꯀꯁꯅꯗꯤ ꯍꯥꯏꯔꯤꯕ ꯃꯤꯠ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯆꯥꯕ ꯉꯝꯃꯣꯏ, ꯃꯈꯣꯏ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯁꯤ ꯍꯩꯅꯗꯦ ꯍꯥꯏꯅ ꯑꯦꯔꯤꯁꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯑꯦꯔꯤꯁ ꯑꯃꯗꯤ ꯃꯆꯥ ꯂꯣꯀꯁꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯐ꯭ꯔꯥꯟꯁꯤꯁꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯤꯔꯛꯂꯤꯕ ꯍꯨꯏꯒꯤ ꯃꯤꯠ ꯑꯗꯨ ꯆꯥꯒꯗꯧꯕꯅꯤ ꯍꯥꯏꯅ ꯄ꯭ꯂꯦꯠ ꯑꯗꯨ ꯏꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯐ꯭ꯔꯥꯟꯁꯤꯁꯀꯤ ꯑꯁꯤꯒꯨꯝꯂꯕ ꯀꯣꯛ ꯆꯥꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯑꯦꯔꯤꯁꯅ ꯏꯟꯁꯤꯜꯂꯛꯂꯤꯕ ꯄ꯭ꯂꯦꯠ ꯑꯗꯨ ꯀꯥꯎꯈꯥꯏꯗꯨꯅ ꯃꯍꯥꯛ ꯑꯁꯥꯎꯕ ꯎꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄ꯭ꯂꯦꯠ ꯑꯗꯨ ꯀꯥꯎꯈꯥꯏꯕ ꯃꯤꯀꯨꯞꯇ ꯃꯅꯥꯛꯇꯨꯗ ꯊꯥꯡ ꯁꯣꯔꯤ ꯑꯃꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯦꯔꯤꯁꯅ ꯇꯥꯔꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯨ ꯃꯈꯣꯡꯅ ꯅꯦꯠꯁꯤꯜꯂꯒ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯔꯤꯁꯅ ꯐ꯭ꯔꯥꯟꯁꯤꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯐ꯭ꯔꯥꯟꯁꯤꯁ, ꯑꯩꯍꯥꯛ ꯅꯍꯥꯛ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ, ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯦ, ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯗꯨꯅ ꯂꯩꯁꯤ, ꯀꯔꯤꯅꯣ ꯅꯪ ꯍꯟꯇꯛ ꯃꯔꯛ ꯃꯤꯌꯥꯝꯒ ꯃꯥꯟꯅꯗꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯆꯦꯜꯂꯤꯕꯁꯤ ꯑꯅ ꯑꯦꯔꯤꯁꯅ ꯐ꯭ꯔꯥꯟꯁꯤꯁꯇ ꯃꯍꯥꯛꯀꯤ ꯑꯉꯥꯎꯕ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯦꯝꯖꯤꯟꯕ ꯉꯝꯅꯕꯒꯤꯗꯃꯛ ꯇꯧꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯦꯔꯤꯁꯅ ꯐ꯭ꯔꯥꯟꯁꯤꯁꯇ ꯇꯧꯁꯤꯟꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯐ꯭ꯔꯥꯟꯁꯤꯁ ꯑꯗꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯁꯥꯎꯗꯕꯤꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐ꯭ꯔꯥꯟꯁꯤꯁꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯦꯔꯤꯁꯅ ꯃꯍꯥꯛꯅ ꯉꯁꯥই ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯕꯦꯁ ꯔꯨꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯠꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯔꯨꯝ ꯑꯗꯨꯗ ꯐꯨꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯎꯀꯛꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯑꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯦꯔꯤꯁꯅ ꯅꯦꯠꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨ ꯅꯥꯇꯩ ꯆꯥꯗꯕꯗꯒꯤ ꯃꯍꯥꯛ ꯏꯁꯂꯤꯞ ꯑꯣꯏꯗꯨꯅ ꯅꯥꯟꯊꯨꯔꯒ ꯂꯩꯃꯥꯏꯗ ꯇꯨꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯃꯥꯏꯗ ꯇꯨꯈꯤꯕ ꯑꯗꯨꯗ ꯑꯦꯔꯤꯁ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯃꯥꯡꯕꯗꯒꯤ ꯍꯧꯒꯠꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯂꯣꯀꯁ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯀꯁꯅ ꯃꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯏꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ, ꯅꯍꯥꯛꯅ ꯑꯗꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯃꯗꯤ ꯉꯔꯥꯡ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯀꯔꯝꯕ ꯄꯣꯂꯤꯁꯤ ꯇꯧꯔꯒ ꯏꯃꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯝꯗꯧꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯌꯥꯒꯗꯒꯦ ꯍꯥꯏꯅ ꯋꯥꯈꯟꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯦꯔꯤꯁꯅ ꯃꯆꯥꯅꯨꯄꯥ ꯂꯣꯀꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛ ꯑꯩꯍꯥꯛꯅ ꯁꯤꯒꯅꯦꯜ ꯄꯤꯔꯛꯀꯅꯤ, ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯅꯍꯥꯛ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄꯨ, ꯃꯇꯥꯡ ꯑꯗꯨꯗ ꯅꯪꯒꯤ ꯕꯕꯥ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯀꯅꯤ, ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯑꯦꯇꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯁꯤꯟꯁꯤ ꯍꯥꯏꯅ ꯑꯦꯔꯤꯁꯅ ꯃꯆꯥꯅꯨꯄꯥ ꯂꯣꯀꯁꯇ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯦꯔꯤꯁ ꯑꯃꯗꯤ ꯂꯣꯀꯁ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯟꯅꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ
ꯂꯣꯀꯁꯅ ꯃꯄꯥ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯐ꯭ꯔꯥꯟꯁꯤꯁ ꯑꯗꯨ ꯃꯆꯥ ꯂꯣꯀꯁꯇ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯑꯒꯦ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯔꯤꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯐ꯭ꯔꯥꯟꯁꯤꯁꯇ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯐ꯭ꯔꯥꯟꯁꯤꯁꯄꯨꯅ ꯃꯈꯣꯏꯕꯨ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯕꯦꯁꯔꯨꯝ ꯑꯗꯨꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯐ꯭ꯔꯥꯟꯁꯤꯁ ꯑꯗꯨ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯦꯔꯤꯁ ꯑꯃꯗꯤ ꯃꯆꯥ ꯂꯣꯀꯁꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯐ꯭ꯔꯥꯟꯁꯤꯁ ꯑꯁꯤꯕꯨ ꯕꯦꯁꯃꯦꯟ ꯔꯨꯝ ꯑꯗꯨꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯃꯔꯝꯗꯒꯤ ꯐ꯭ꯔꯥꯟꯁꯤꯁ ꯑꯗꯨ ꯃꯃꯥꯡꯒꯤ ꯍꯥꯛꯇꯛꯇ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯕꯦꯁꯔꯨꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯂꯥꯛꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯄꯗꯒꯤ ꯃꯍꯥꯛ ꯃꯀꯣꯛꯇ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯛꯇꯕꯒ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯦꯔꯤꯁ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯂꯣꯀꯁ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯃꯤꯁꯛ ꯑꯃ ꯂꯥꯛꯄꯒꯤ ꯃꯃꯤ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯦꯔꯤꯁꯅ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯗꯤꯌꯥꯏꯒꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗꯤꯌꯥꯏꯒꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯉꯁꯥꯏ ꯖꯣꯝꯕꯤ ꯃꯌꯥꯝꯅ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯅ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯐ꯭ꯔꯥꯟꯁꯤꯁꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯂꯣꯀꯁ ꯑꯃꯗꯤ ꯑꯦꯔꯤꯁꯇ ꯑꯦꯇꯦꯛ ꯇꯧꯒꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯗꯤꯌꯥꯏꯒꯣꯅ ꯑꯦꯇꯦꯛ ꯇꯧꯔꯒꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯦꯔꯤꯁ ꯑꯃꯗꯤ ꯂꯣꯀꯁ ꯃꯈꯣꯏ ꯑꯅꯤ ꯑꯀꯤꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯐ꯭ꯔꯥꯟꯁꯤꯁ ꯑꯗꯨ ꯕꯦꯁꯔꯨꯝꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯍꯥꯛ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯑꯃꯗꯤ ꯃꯔꯤꯡꯖꯦꯜ ꯑꯃ ꯐꯨꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯏꯆꯪ ꯊꯧꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯂꯥꯛꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯐ꯭ꯔꯥꯟꯁꯤꯁꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯑꯃꯗꯤ ꯌꯦꯡꯊꯤꯕ ꯃꯤꯁꯛ ꯗꯤꯌꯥꯏꯒꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯐ꯭ꯔꯥꯟꯁꯤꯁꯅ ꯑꯁꯥꯎꯕ ꯑꯃꯗꯤ ꯏ ꯀꯥꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯗꯤꯌꯥꯏꯒꯣꯒꯤ ꯃꯀꯣꯛꯇ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯎꯇꯨꯞ ꯑꯗꯨꯅ ꯊꯣꯝꯗꯨꯅ ꯗꯤꯌꯥꯏꯒꯣ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐ꯭ꯔꯥꯟꯁꯤꯁꯅ ꯗꯤꯌꯥꯏꯒꯣ ꯑꯗꯨ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯦꯔꯤꯁꯇ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤ, ꯅꯍꯥꯛ ꯑꯁꯤ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯁꯛꯅꯣ ꯍꯥꯏꯅ ꯉꯥꯡꯗꯨꯅ ꯆꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯥꯀꯟꯗꯒꯤ ꯃꯆꯥꯅꯨꯄꯥ ꯂꯣꯀꯁ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯕꯕꯥ, ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯌꯦꯡꯉꯣ, ꯂꯥꯛꯂꯤꯕ ꯗꯤꯌꯥꯏꯒꯣꯅ ꯑꯩꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯑꯩꯍꯥꯛꯀꯤ ꯈꯨꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯈꯣꯠꯄꯗ ꯇꯥꯔꯤꯕ ꯗꯥꯛꯐꯝ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥ ꯂꯣꯀꯁꯅ ꯃꯄꯥ ꯐ꯭ꯔꯥꯟꯁꯤꯁꯇ ꯎꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯐ꯭ꯔꯥꯟꯁꯤꯁꯀꯤ ꯃꯆꯥ ꯑꯇꯣꯝꯕ ꯂꯣꯀꯁꯅ ꯃꯉꯣꯟꯗ ꯗꯤꯌꯥꯏꯒꯣꯅ ꯈꯣꯠꯈꯤꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯠꯂꯛꯄ ꯑꯗꯨꯗꯒꯤ ꯐ꯭ꯔꯥꯟꯁꯤꯁ ꯑꯗꯨ ꯃꯉꯣꯟꯗ ꯉꯥꯎꯔꯝꯕ ꯑꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯆꯦꯜꯂꯝꯕ ꯑꯗꯨ ꯈꯨꯗꯛꯇꯒꯤ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯈꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐ꯭ꯔꯥꯟꯁꯤꯁ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥ ꯂꯣꯀꯁꯄꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯃꯗꯤ ꯑꯦꯔꯤꯁꯅꯁꯨ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯐ꯭ꯔꯥꯟꯁꯤꯁ ꯑꯁꯤ ꯍꯥꯟꯅ ꯈꯜꯂꯝꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯥꯜꯂꯦ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯆꯥꯅ ꯁꯣꯛꯂꯤꯕ ꯑꯗꯨ ꯂꯩꯕ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯐ꯭ꯔꯥꯟꯁꯤꯁ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯣꯀꯁꯄꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯂꯣꯀꯁ ꯑꯗꯨ ꯃꯈꯨꯠꯇ ꯁꯣꯛꯂꯤꯕ ꯖꯒꯥ ꯑꯗꯨ ꯃꯁꯥ ꯄꯨꯝꯕ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯕ ꯍꯦꯟꯖꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯂꯣꯀꯁꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯣꯀꯁꯀꯤ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯤꯕ ꯖꯒꯥ ꯑꯗꯨ ꯀꯛꯊꯠꯇꯨꯅ ꯃꯍꯥꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯝꯃꯤ꯫ ꯐ꯭ꯔꯥꯟꯁꯤꯁꯀꯤ ꯃꯆꯥꯅꯨꯄꯥ ꯂꯣꯀꯁꯀꯤ ꯃꯈꯨꯠ ꯀꯛꯊꯠꯂꯤꯕ ꯁꯔꯨꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯪꯊꯣꯛꯈ꯭ꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯦꯔꯤꯁ ꯑꯃꯗꯤ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯕꯦꯟꯗꯦꯖ ꯌꯦꯠꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯃꯦꯗꯤꯀꯦꯜ ꯐꯦꯁꯤꯂꯤꯇꯤ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯄꯨꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯒꯥꯔꯤ ꯑꯃꯍꯦꯛꯇ ꯂꯧꯔꯨꯒꯦ ꯍꯥꯏꯅ ꯊꯣꯡ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯚꯦꯟ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯚꯦꯟ ꯑꯗꯨ ꯐ꯭ꯔꯥꯟꯁꯤꯁꯅ ꯊꯧꯔꯒ ꯄꯨꯔꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯣꯁꯨꯋꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ
akanba sophisticated oiba nongmai amasu paiduna leirami aduga asumna hairaklammi madudi baba karigino nahangna mafam asida laklibase nahangna aikoibu oidaba amadi namthaktaba wahai kaya ama haijanduna aikoibu zoom madudagi thoktanaba nahangna sinkibado aihak nangonda soidana laman khungani ena hairami asigumlaba Joshua-gi wafam aduda Francis-na gyan tanaba hairami aduga loina Francis-na lakliba mahaki fibam adudasu amuka hena chingnaba phawrami madudi asigumlaba Francis-ki masada asuki matik tamthibam amadi nai tairaba dress setuna laklaba mawong asida Joshua-nasu amuka hena chingnaba phawrami madudi mahaki phatraba wakhalon asina aihaki ima Iris amadi inaw Locus pusu mahakna soidana hatu amani maram asina aihak nangonda soidana laman khumgani haina Joshua-na mapa ibungo Francis-ta attack tawnabagidamak tawrami adumoinamak Francis-na machanupa Joshua-da mahaki manawnupa Locus-na lehoriba fibam adu haijaduna mahaki manawnupagi punsi asi kannabagidamak mahak gari ase lawba lakbani haina hairami adumoinamak Joshua-na Francis-na hairiba wafam aduda thajaba karisu phawramde madudagi Joshua-gi makhutta pairamliba nongmai aduna mapa ibungo Francis-ta nongmai kaplami asumna Joshua-na nongmaina kaptuna Francis adu mafam aduda wanthaduna takhirami asumna Joshua-na nongmaina kaptuna Francis adu leibakta takhiba dudagi Joshua-na Francis-ki manakta changchanduna asumna haijarami madudi baba aihak nangonda tawge yauna tawkhibadi nate adumoinamak aihaki wakhal asi phathaba ngamkidaba amadi babana mamangda chatkiba character mayam aduna aihakna babada aranba wakhalon miyeng amadi yenglure aihaksu bababu asengwa ipamangni khanna nuksijayena hairami aduga loina Francis-naju ngasaidagi khalamliba wakhalon adigi onna tenabada asumna hairaklammi madudi Joshua naha asi aigi asengwa ichani aihakna nangonda Hataba wakhalon ambada aigi mind asi control toba ngamdabadagi nangonda thina otpa naiba kaya ama tawkhre naha aibu ngakpiu ko hairaga mahak mikup aduda mathwai thakhirami madudagi Joshua adu yamna nungaitaba amaga loinana yamna kapcharami adumoinamak Joshua adu koina sangna mafam aduda leithadabida mahak manakta leiriba ben adu thauduna mama Iris amadi manawnupa Locus adu launabagidamag laklami asumna Joshua-na lambi adu sangna gari adu thauduna mahaki mama Iris amadi manawnupa Locus-ki manaktamna laklami asumna Joshua-na lambi da lakpagi gari gi mangan adu mama Iris amadi manawnupa Locus-na urami aduga Joshua-na gari adu khamlaga mama Iris amadi manawnupa Locus-na leiriba mafam aduda changlaklami aduga loinana Iris amadi machanupa Locus-na mahaki nupa Francis pu lakpa ngairibani habi wakhalonda asa sauna khanjaduna leiriba adu garigi maingan adu phawrakpa aduda Iris-na yamna mathwai haraujarami maramdi mahaki nupa Francis-na mahakpu kanbiba amadi machanupa atomba Locus pu lokhatpa lae haina haraujarami adumoinama gari thauduna lakliba adu atai kanaso oiramdre mahaki machanupa Joshua oirami amadi Joshua-na mahaki mapa Francis-ka thokiba thogdo wathok mayam adugi maramda mahaki mapa Francis adu arapa mafam amada siduna leihore amadi thokiba thogdo odi wari mayam adu mama Iris-ta Francis-na sikhibagi wari mayam adu liraga makhoi ahum mafam adudigi chatlaga film asigi aroiba sin oikhirami aduga loinana film asigi matangda khangdaba gyan tadaba wari mayam adu aihak matang asida explain tawjarake madudi hairiba movie asida Francis-na leiriba leiba asida zombie ka wafatkidraba virus asina santorokpadagi miyoiba kanglup asi amana amabo hatuna virus asi asum santoraki maram asina virus mayam asibu control tawba ngamaktabadagi Francis-na mahaki family asibu makhoigi farm house aduda leiraga safe oina leiba ngamnabagidama honarami adumoinama Francis-ki family da karigumba nungainadaba thawdok wathok kharadagi Francis asi depression na naba misa ama oirami maha asi depression naba maramna mahaki nupi angang asi mahakna phana amata khanba ngamlamde amadi Francis bu mahaki depression asidagi pharaknabagidama mahakpu amamba ka asida toina mathandap thambagi wakhalonda laikhiba adu
mahak masana masabu wakan khanthaजaba khajitang da orabsu ngamnabagi da honakhibani amadi mahaki mayamba DIO gi masasing adubusu Francis na wakal lana khanduna mahasi depression naba maramna mahaki family da afaba wakalon amata khanba ngamdabadagi mahakna machanpa Joshua busu yamna tathita oina tawbikhi aduga loina na Francis asi depression naba maramna mahakna mahaki family asi mahaki rule makhada chatkadabani haibagi wakalonda yamna aki akhangba amadi family bu yamna torture tawbikhi aduga loina na Francis haiba nupa asi yamna kiganba amadi mangoda yamna tamthiba wakalon kaya ama cheliba adu khara makhaisu kokpa ngamnabagi dama khanbadagi Francis bu mayamba DIO na kanna phu chaiduna laknaduna base house adugi room aduda mahakpu matam ayambada thamki adumoina ma Francis ki wakalondadi maha asi family amagi mako amo oibata natana mahaki responsible asi chawi mahakna haiba rule khudima chakadawne haibagi wakalonda laikhiba maramna mahaki depression nabagi laina asi mangonda laichukhibani haiba film asida phongtongniba nungi obo wakalon asi atai karisu nate depression na narba misa amana mahaki family da afaba miyeng amati yengba ngamdana mahaki family bu phattaba wakalon amadi phattaba lambida da pusanduna family asi ingna chingna santi da leiba ngamkhidabagi wakalon da puthokpa movie amani adudi mayam movie asi yengminarba matungda movie asi yamna nungaiba mak oidragasu movie asi gi nungaiba mahau asi mayamna soidana khangamagani adudi mayam ngasigidi film asi matang asida losenjarage mathangdadi masidagi hena nungaiba movie kaya amagi wari puduna lakpa ngamjaba oijage thank you